Khurai NANDEIBAM Leikai ZILA PARISHAD के HANNAGI member Athokpam Okendra की Khurai Sajor Leikai Da Leiba yumda SHAKHANGDABA singna Nongmei round kaya Kapshillamle. Thodok ase ngasi ayuk pung 10 minute 15 rom tabada thokibani. SHAKHANGDABA mioi ahumna कार अमदा तोंगदुना लाखलगा खंगहौदना ओकेंद्र की युमदा नोंगमई ना कापशिल्लमलबा मतुंग खोंगलै थुना मफम अदु थादोक्तुना चेनखिबनी थौदोक असिगी मतंगदा अथोकपम ओकेंद्र की लोइनबी अथोकपम ओंबी विजयाना हाई ngarang numitang sakhangdaba naha ani laklaga mahaki mapuroibada Congress Party ki thabak thauramda saruk yadana ba warning piram khibalai madugi matungda ngasi ayuk amuk sakhangdaba mioi ahum yumda changlaktuna political party adugi thabak cheli haiba wahauda nongmei maru khara yumgi mafam kharada kapshillamlaga khonglei thuna chenki laibak phabadagi thodok aduda asok apan misi minadi yawhodre Leibaki asi yaurna luraba tanpam asida Mikhalgi mingda khuta kutlai paiduna miyambu kihan khanganbagi thawung ase makhatana chathabigano hainasu mahakna makhatana fogduki pungtana pabung se bos elhan bilanu hairame adagi ngisi nungala pungtra saila pamatam sinsu samana haire moina pabung na kuina hanjang telanu haraga karigi mana boselinu hai ai pabung kaisu sende vote ki dogi sendu no BJP na karsu Congress na karsu ko punta leba ponate ai singamda ba hada badi apang da thadau sin moina hairse adu ham pungja moina nongmaido mari manga taruk mama le moina kapido pungta ta sa hinna am su kape kapu mo hizum sa khre aduna mirak ta imla maito nongmai kapase ngai jadi angang bi ahlam leidina yamna singa tamjani